ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯄꯥ ꯍꯨꯔꯥꯟꯕꯒꯤ ꯃꯆꯥ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯤꯅ ꯇꯧꯅꯩ ꯍꯥꯏꯗꯨꯅ ꯃꯁꯥꯒ ꯆꯥꯟꯅꯕ ꯁꯤꯟꯐꯝꯅꯦꯁꯨ ꯈꯪꯗꯦ, ꯆꯥꯟꯅꯗꯕ ꯁꯤꯟꯐꯝꯅꯦꯁꯨ ꯈꯪꯗꯦ, ꯅꯝꯐꯨꯗ ꯍꯩꯇꯣꯜꯗꯨ ꯋꯥꯔꯤ ꯂꯤꯕ ꯇꯝꯕ ꯆꯠꯂꯤ꯫ ꯄꯩꯁꯥ ꯈꯛꯇꯅꯤ ꯃꯥꯅ ꯎꯔꯤꯕ, ꯋꯥꯔꯤ ꯂꯤꯕ ꯑꯃꯃꯝꯗ ꯊꯥꯗꯔꯤꯕ ꯁꯦꯜ ꯑꯗꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯜꯂꯛꯆꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯩꯇꯣꯜꯗꯨ ꯋꯥꯔꯤ ꯂꯤꯕꯒꯤ ꯁꯤꯟꯐꯝꯗꯨ ꯍꯩꯅꯔꯒꯦ ꯈꯜꯂꯗꯨꯅ ꯊꯧꯔꯝ ꯃꯐꯝ ꯀꯌꯥꯗ ꯃꯥꯁꯨ ꯃꯥꯒꯤ ꯑꯣꯖꯥꯒꯨꯝꯅ ꯕꯥꯔꯇꯣꯟ ꯂꯥꯛꯅꯕ ꯃꯥꯒꯤ ꯑꯣꯖꯥ ꯇꯣꯝꯆꯧꯗ ꯍꯥꯏꯖꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯍꯩꯇꯣꯜꯅ "ꯑꯣꯖꯥꯕꯨ ꯑꯣꯖꯥꯕꯨ, ꯑꯩꯁꯨ ꯑꯣꯖꯥꯅ ꯆꯠꯂꯤꯕ ꯑꯗꯨꯝꯅ ꯑꯩꯒꯤꯁꯨ ꯃꯐꯝ ꯑꯃꯃꯝꯇ ꯑꯣꯖꯥꯅ ꯕꯥꯔꯇꯣꯟ ꯂꯧꯕꯤꯌꯨꯅꯦ ꯑꯣꯖꯥ"꯫ ꯃꯥꯒꯤ ꯉꯔꯥꯡꯗ ꯇꯝꯂꯤꯕ ꯍꯩꯇꯣꯜꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯆꯧꯗꯨ ꯅꯣꯛꯅꯤꯡꯂꯗꯨꯅ "ꯍꯦꯔꯥ ꯏꯕꯣ ꯍꯩꯇꯣꯜ, ꯅꯪꯁꯨ ꯂꯝꯗꯤ ꯐꯖꯅ ꯀꯟꯖꯤꯜꯂꯛꯏꯅꯦ꯫ ꯍꯩꯕ ꯐꯥꯎ ꯐꯖꯅ ꯍꯩꯇ꯭ꯔꯤ, ꯇꯝꯕ ꯐꯥꯎ ꯃꯈꯜ ꯁꯨꯗ꯭ꯔꯤ, ꯑꯗꯨꯒ ꯀꯔꯝꯅ ꯃꯤꯒꯤ ꯕꯥꯇꯣꯟ ꯂꯧꯒꯗꯧꯔꯤꯕꯅꯣ? ꯕꯥꯇꯣꯟ ꯂꯧꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯨꯈ꯭ꯔꯄꯣꯠꯅꯤ ꯏꯕꯨꯡꯉꯣ꯫ ꯁꯦ ꯅꯪꯒꯤ ꯑꯣꯖꯥ ꯈꯣꯏꯅ ꯈꯔ ꯆꯠꯆꯔꯤꯕꯁꯤꯗꯤ ꯃꯌꯥꯝꯅ ꯑꯗꯨꯛ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤꯗꯣ꯫ ꯇꯝꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ ꯏꯕꯣ"꯫ ꯃꯗꯨꯗ ꯍꯩꯇꯣꯜꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯑꯣꯖꯥꯕꯨ ꯑꯣꯖꯥꯕꯨ, ꯑꯩ ꯑꯌꯥꯝꯕ ꯂꯣꯏꯅ ꯍꯩꯖꯔꯦ ꯀꯩꯅꯣ ꯑꯣꯖꯥ꯫ ꯑꯍꯧꯕ ꯑꯔꯣꯏꯕ ꯄꯨꯝꯅꯃꯛ ꯈꯪꯂꯦ꯫ ꯃꯔꯤꯛ ꯆꯨꯝꯅ ꯃꯍꯥꯚꯥꯔꯠ ꯔꯥꯃꯥꯌꯟ ꯈꯪꯂꯦ, ꯄꯨꯌꯥ ꯃꯩ ꯊꯥꯕꯒꯤ ꯃꯔꯝꯁꯨ ꯆꯨꯝꯅ ꯈꯪꯂꯦ ꯑꯣꯖꯥꯕꯨ꯫ ꯔꯥꯙꯥ ꯀ꯭ꯔꯤꯁꯅꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯩ ꯑꯌꯥꯝꯕ ꯂꯣꯏꯅ ꯄꯨꯝꯅꯃꯛ ꯈꯪꯂꯦꯗ ꯑꯣꯖꯥ꯫ ꯀꯩꯅꯣ ꯑꯣꯖꯥꯅ ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯤꯒꯦꯅ ꯇꯥꯛꯄꯤꯒꯗꯕ"꯫ ꯃꯥꯒꯤ ꯑꯣꯖꯥ ꯇꯣꯝꯆꯧꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯏꯕꯨꯡꯉꯣ ꯍꯩꯇꯣꯜ, ꯇꯝꯕ ꯍꯥꯏꯕꯁꯤꯒꯤ ꯑꯔꯣꯏꯕ ꯂꯩꯇꯦ, ꯑꯗꯨꯒꯅꯦ ꯍꯩꯕ ꯍꯥꯏꯕꯁꯤꯒꯤꯁꯨ ꯃꯄꯥꯜ ꯅꯥꯏꯗꯦꯀꯣ꯫ ꯌꯥꯝꯅ ꯋꯥꯠꯂꯤꯀꯣ, ꯁꯦꯡꯅ ꯍꯥꯏꯔꯕꯗ꯫ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯒꯦ ꯅꯪ ꯑꯣꯖꯥ꯫ ꯀꯥꯟꯅꯗꯦ, ꯉꯁꯤꯒꯤꯗꯤꯅꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯟꯁꯤ꯫ ꯅꯪ ꯃꯤꯒꯤ ꯊꯧꯒꯜ ꯆꯠꯀꯗꯕ ꯃꯇꯝ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯈꯔ ꯇꯝꯈꯣꯈꯣ, ꯐꯖꯅ ꯍꯩꯈꯣ, ꯐꯖꯅ ꯍꯩꯈꯣ꯫ ꯆꯠꯂꯣ ꯆꯠꯂꯣ ꯆꯠꯂꯣ". "ꯑꯣꯖꯥꯕꯨ ꯑꯣꯖꯥꯕꯨ". ꯍꯩꯇꯣꯜꯅ ꯃꯥꯒꯤ ꯑꯣꯖꯥꯗ ꯚꯛꯇꯤ ꯇꯧꯔꯝꯂꯒ ꯃꯥꯒꯤ ꯑꯦꯀꯥ ꯒꯥꯔꯤꯗꯨ ꯏꯟꯊꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯑꯗꯨꯒ ꯊꯣꯡꯒꯥꯜꯗꯒꯤ ꯑꯦꯀꯥ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ, "ꯍꯦꯔꯥ, ꯃꯣꯏꯅ ꯑꯣꯖꯥꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯕꯨ ꯁꯨꯝ ꯅꯝꯊꯕ, ꯃꯣꯏꯗꯒꯤ ꯍꯦꯟꯅ ꯍꯩꯕ ꯁꯥꯇ꯭ꯔ ꯑꯩꯈꯣꯏꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯨꯝꯕ ꯑꯣꯖꯥꯅ ꯈꯪꯗꯦꯕ". ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯑꯣꯠꯇꯨꯅ ꯂꯥꯛꯄ ꯈꯣꯡꯅꯦꯠꯅ ꯃꯥꯒꯤ ꯊꯣꯡꯒꯥꯜꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯦꯀꯥ ꯒꯥꯔꯤꯗꯒꯤ ꯀꯨꯝꯂꯗꯨꯅ ꯀꯣꯟꯊꯣꯡ ꯆꯩꯗꯨ ꯍꯥꯡꯂꯒ ꯑꯦꯀꯥ ꯒꯥꯔꯤꯗꯨ ꯏꯟꯁꯤꯜꯂꯒ ꯆꯔꯨ ꯏꯀꯨ ꯃꯅꯥꯛ ꯑꯗꯨꯗ ꯉꯥꯗꯨꯅ ꯊꯅꯝꯂꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯗꯨꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯀꯥꯈꯠꯂꯛꯏ꯫ "ꯍꯩ ꯑꯁꯪꯕꯤ, ꯍꯩ ꯑꯁꯪꯕꯤ"꯫ ꯍꯩꯃꯥ, ꯃꯁꯤꯕꯨ ꯍꯧꯒꯠꯇ꯭ꯔꯤ ꯃꯥꯜꯂꯦꯅꯦ꯫ ꯇꯨꯝꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯣꯞꯄꯤꯁꯤꯕꯨ ꯀꯔꯤ ꯃꯆꯥꯅꯣ ꯈꯪꯗꯦꯕ꯫ "ꯍꯩ ꯑꯁꯪꯕꯤ, ꯍꯩ ꯑꯁꯪꯕꯤ"꯫ ꯈꯪꯀꯧ ꯀꯧꯔꯛꯄ ꯃꯄꯥꯒꯤ ꯈꯨꯀꯧ ꯑꯗꯨꯗ ꯑꯁꯪꯕꯤꯗꯨ ꯃꯀꯣꯛ ꯃꯔꯨ ꯏꯆꯥꯎ ꯆꯥꯎ ꯐꯅꯦꯛ ꯑꯗꯨ ꯅꯤꯡ-ꯃꯥꯡ ꯆꯤꯡꯅ ꯁꯦꯠꯂꯒ ꯄꯥꯏꯊꯣꯔꯛꯏ ꯏꯃꯨꯡꯂꯣꯝꯗꯒꯤ꯫ "ꯕꯥꯖꯤ, ꯕꯥꯖꯤ, ꯀꯅꯥ ꯁꯤꯔꯦ ꯍꯥꯏꯕꯅꯣ ꯕꯥꯖꯤ? ꯀꯅꯥꯅꯣ ꯁꯤꯔꯤꯕꯣ ꯕꯥꯖꯤ"꯫ "ꯑꯣ, ꯅꯄꯥ ꯁꯤꯔꯦ, ꯅꯄꯥ ꯁꯤꯔꯦ". "ꯃꯤ ꯁꯤꯕ ꯅꯠꯇꯦ, ꯅꯄꯥ ꯁꯤꯔꯦ". "ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯕ ꯐꯥꯎꯕ ꯇꯨꯝꯂꯤꯕ ꯅꯪꯕꯨ ꯅꯪ ꯁꯤꯗ꯭ꯔꯤꯕꯔꯅꯦ ꯅꯪꯕꯨ ꯍꯤꯡꯂꯤꯕꯣ"꯫ ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯑꯁꯪꯕꯤꯗꯨ ꯊꯣꯡꯖꯤꯡꯄꯥꯟ ꯑꯗꯨꯗ ꯉꯦꯛ ꯐꯝꯊꯩ꯫ ꯑꯗꯨꯒ ꯐꯤꯚꯝ ꯑꯗꯨꯗ ꯃꯀꯣꯛꯇꯨ ꯒꯣꯔꯣ ꯒꯣꯔꯣ ꯍꯣꯠꯂꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯁ ꯕꯥꯖꯤ, ꯀꯔꯤ ꯈꯨꯀꯧ ꯆꯥꯀꯧꯅꯣ? ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯒ ꯍꯧꯔꯁꯨ, ꯋꯥꯇꯣꯟ ꯌꯧꯗ꯭ꯔꯤꯉꯩ ꯍꯧꯔꯁꯨ ꯆꯥꯛꯇꯤ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯗꯣꯏ ꯂꯩꯔꯕꯅꯤ꯫ ꯕꯥꯖꯤꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯅꯆꯥ ꯂꯩꯁꯥꯕꯤ ꯑꯩꯕꯨ ꯌꯣꯜꯂꯒ ꯀꯩꯗꯧꯗꯣꯔꯤꯒꯦ ꯕꯥꯖꯤ? ꯑꯣꯏꯗ ꯄꯥꯗꯕ ꯊꯕꯛ ꯆꯠꯂꯨꯔꯤ ꯑꯣꯏꯔꯤꯅꯤ ꯕꯥꯖꯤꯗꯤ ꯉꯟꯇꯥ ꯍꯧꯔꯒ꯫ ꯑꯩꯗꯤ ꯇꯨꯝꯁꯤꯠꯀ ꯑꯝꯇ ꯐꯥꯗ꯭ꯔꯦꯕ ꯇꯧꯔꯤꯁꯦ꯫ ꯇꯟꯗ꯭ꯔꯕ ꯕꯥꯖꯤ ꯅꯪꯅ ꯉꯟꯇꯥ ꯍꯧꯔꯒ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯆꯠꯂꯤꯗꯣ? ꯇꯨꯝ ꯂꯩꯒꯦꯗꯤ ꯍꯥꯏꯗꯦ". ꯃꯄꯥ ꯏꯕꯨꯡꯉꯣ ꯍꯩꯇꯣꯜꯅ ꯑꯁꯪꯕꯤꯒꯤ ꯃꯁꯝꯗꯨ ꯄꯥꯏꯔꯒ ꯍꯥꯏꯐꯦꯠ ꯆꯤꯡꯉꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯩ ꯑꯉꯥꯎꯕꯤ, ꯇꯨꯝꯃꯨ ꯅꯪ, ꯃꯤꯅ ꯍꯦꯟꯈꯤꯅꯤ꯫ ꯑꯇꯩ ꯍꯦꯟꯗꯕ, ꯇꯨꯝꯕꯗꯨ ꯐꯥꯎꯗꯤ ꯏꯆꯥꯅ ꯍꯦꯜꯂ ꯂꯣꯏꯔꯦ, ꯏꯆꯥꯅ ꯃꯀꯣꯛ ꯇꯥꯔ ꯂꯣꯏꯔꯦꯕ꯫ ꯇꯨꯝꯃꯨ ꯅꯪ꯫ ꯑꯩꯅ ꯑꯣꯏꯗ ꯄꯥꯗꯕ ꯃꯌꯥꯝꯁꯤ ꯆꯠꯇ꯭ꯔꯕꯗꯤ ꯅꯪ ꯀꯔꯤ ꯆꯥꯗꯣꯔꯤ"꯫
ꯏꯄꯥꯅ ꯑꯁꯤꯒꯨꯝꯕ ꯊꯣꯛ ꯊꯥꯛꯁꯦ ꯇꯧꯗꯨꯅ ꯅꯪꯕꯨ ꯊꯥꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨꯗ ꯑꯁꯪꯕꯤꯅ ꯑꯃꯨꯛ ꯑꯗꯣ ꯕꯥꯖꯤ ꯁꯝꯁꯦ ꯊꯥꯗꯣꯛꯑꯣ, ꯕꯥꯖꯤꯕꯨ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯍꯥꯏꯕ ꯉꯟꯇꯥꯅ? ꯑꯣ, ꯅꯄꯜ ꯇꯣꯝꯆꯧꯒꯤꯗ ꯋꯥꯔꯤ ꯂꯤꯕ ꯈꯔ ꯇꯝꯕ ꯆꯠꯄꯅꯤꯗ꯫ ꯍꯟꯗꯛꯁꯦ ꯏꯄꯥꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯔꯒ ꯆꯠꯂꯤꯁꯦ ꯋꯥꯔꯤ ꯂꯤꯕ ꯇꯝꯕ ꯆꯠꯂꯤꯅꯤ ꯅꯄꯜ ꯇꯣꯝꯆꯧꯒꯤꯗ꯫ ꯑꯁꯪꯕꯤꯅ ꯑꯗꯨꯅ ꯑꯃꯨꯛ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯇꯣꯏꯕ ꯕꯥꯖꯤ? ꯃꯥꯏꯕ ꯑꯃꯨꯛ ꯁꯥ, ꯄꯥꯟꯖꯤ ꯑꯃꯨꯛ ꯁꯥ, ꯍꯟꯗꯛꯅ ꯋꯥꯔꯤ ꯂꯤꯕꯗ ꯑꯃꯨꯛ ꯇꯥꯔꯕ ꯍꯥꯏꯕ ꯕꯥꯖꯤ꯫ ꯍꯟꯗꯛꯇꯤꯅꯦ ꯕꯥꯖꯤ ꯅꯪ ꯆꯦꯛꯁꯤꯜꯂꯨꯀꯣ, ꯅꯪ ꯃꯤꯅ ꯍꯥꯠꯆꯈꯤꯅꯤꯀꯣ ꯕꯥꯖꯤ ꯅꯪ꯫ ꯕꯥꯖꯤ ꯅꯪꯕꯨ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯔꯅꯨꯕ ꯕꯥꯖꯤ꯫ ꯂꯧ ꯁꯨꯒꯦꯔꯥ, ꯌꯦꯟ ꯉꯥꯅꯨ ꯂꯣꯏꯒꯦꯔꯥ, ꯆꯦꯛ ꯁꯨꯕ ꯆꯠꯀꯦꯔꯥ ꯇꯧꯋꯣꯃꯤ ꯕꯥꯖꯤ꯫ ꯍꯩꯇꯣꯜꯅ ꯌꯥꯝꯅ ꯁꯤꯡꯕ ꯁꯥꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯍꯩ ꯑꯄꯪ, ꯑꯗꯨꯝ ꯇꯧꯔꯕꯗꯤ ꯍꯨꯃꯥꯡ ꯇꯥꯅꯤꯅꯦ, ꯑꯃꯣꯠꯄ ꯇꯩꯅꯤ ꯏꯁꯥꯗ꯫ ꯃꯁꯥ ꯅꯥꯟꯅ ꯁꯦꯜ ꯇꯥꯟꯕ, ꯃꯤꯅꯁꯨ ꯕꯦꯕꯥꯔ ꯊꯝꯕ, ꯁꯤꯅ ꯐꯠꯇ꯭ꯔꯣ ꯑꯉꯥꯎꯕꯤ? ꯑꯁꯪꯕꯤꯅ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯕꯥꯛ ꯈꯨꯖꯤꯜꯂꯒ ꯐꯅꯤ ꯕꯥꯖꯤ, ꯃꯤꯅ ꯕꯦꯕꯥꯔ ꯌꯥꯝꯅ ꯇꯧꯕꯒꯤꯔꯣ? ꯕꯥꯖꯤꯕꯨ ꯅꯍꯥꯟꯃꯨꯛ ꯃꯥꯏꯕ ꯁꯥꯔꯤꯉꯩꯗ ꯈꯨꯟꯊꯛꯀꯤ ꯂꯥꯏꯔꯦꯟꯖꯥꯎ ꯍꯣꯏꯒꯤ ꯀꯥꯡꯕꯨꯅ ꯆꯩꯇꯨꯞ ꯄꯥꯏꯔꯒ ꯇꯥꯜꯂꯛꯈꯤꯕꯗꯣ, ꯑꯗꯨꯕꯨ ꯕꯦꯕꯥꯔꯔꯣ ꯕꯥꯖꯤ ꯃꯤꯒꯤ? ꯍꯩꯇꯣꯜꯗꯨ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯔꯒ ꯃꯆꯥꯅꯨꯄꯤꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯁ ꯑꯗꯨꯗꯤ ꯑꯩꯅ ꯃꯇꯝ ꯊꯥꯕ ꯁꯣꯏꯈꯤꯕꯩ ꯋꯥꯅꯤꯗ꯫ ꯀꯩꯅꯣ ꯍꯥꯏꯁꯦ ꯕꯥꯖꯤ? ꯑꯣ, ꯑꯩꯅ ꯂꯥꯏꯔꯦꯟꯖꯥꯎꯒꯤ ꯃꯃꯥ ꯍꯅꯨꯕꯤꯗꯣ, ꯃꯤꯇꯣꯡꯕꯤꯗꯣ, ꯑꯗꯨ ꯁꯤꯔꯦ ꯍꯥꯏꯗꯅ ꯃꯌꯥꯝꯁꯦ ꯋꯥ ꯀꯞꯄꯦ, ꯐꯃꯦꯟꯗ ꯊꯥꯡꯗꯣꯔꯛꯑꯦ꯫ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯕꯥꯖꯤ? ꯑꯗꯨꯗꯒꯤꯗꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯄꯨꯊꯣꯔꯛꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯊꯥꯡꯗꯣꯔꯛꯄꯗꯨꯗ ꯂꯥꯏꯔꯦꯟꯖꯥꯎꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏꯌꯦ, ꯃꯉꯩ ꯏꯉꯤꯛ-ꯉꯤꯛꯉꯩ, ꯏꯕꯨꯡꯉꯣ ꯇꯞꯅ ꯇꯧ ꯇꯥꯅꯤ, ꯁꯤꯅꯤꯗ꯫ ꯑꯗꯨꯗꯒꯤꯗꯤ ꯀꯩꯗꯧꯔꯕ ꯕꯥꯖꯤ? ꯑꯗꯨꯗꯒꯤꯗꯤ ꯀꯞꯅꯔꯝꯕ ꯂꯥꯎꯅꯔꯝꯕ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯇꯣꯛꯂꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯗ ꯄꯨꯂꯞ ꯌꯦꯡꯂꯛꯏ꯫ ꯃꯁꯤꯗꯤ ꯀꯥꯟꯅꯔꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯚꯤꯛꯈ꯭ꯌꯥ ꯍꯥꯞꯄꯒꯤ ꯁꯦꯜ ꯑꯆꯣꯏꯕ ꯃꯌꯥꯝꯗꯨ ꯌꯣꯝꯁꯤꯜꯂꯒ ꯁꯦꯒꯥꯗ ꯌꯦꯞꯄꯒ ꯆꯦꯜꯂꯛꯄꯅꯤꯗꯅ꯫ ꯃꯗꯨꯗ ꯃꯈꯣꯏꯁꯨ ꯁꯨꯝ ꯇꯥꯟꯅꯔꯛꯄꯅꯤ, ꯂꯩꯍꯧꯔꯦ ꯑꯗꯨꯝ ꯈꯣꯏ ꯈꯨꯜ ꯌꯧꯗ꯭ꯔꯤꯉꯩꯗ꯫ ꯃꯄꯥꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯋꯥꯔꯤ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯁꯪꯕꯤꯗꯨ ꯁꯤꯊ ꯅꯣꯛꯇꯨꯅ ꯇꯥꯔꯤ꯫ ꯍꯩ ꯅꯣꯛꯇꯨꯅ ꯂꯩꯔꯅꯨ, ꯆꯠꯂꯣ, ꯏꯔꯨ ꯃꯥꯏꯊꯖꯔꯨꯔꯣ ꯁꯦꯡꯅ, ꯑꯗꯨꯒꯅꯦ ꯉꯔꯥꯡ ꯏꯄꯥꯅ ꯍꯨꯔꯥꯜꯂꯛꯄ ꯃꯥꯏꯔꯦꯟꯗꯣ ꯑꯗꯨ ꯊꯣꯡꯉꯨ꯫ ꯑꯦ ꯕꯥꯖꯤ, ꯃꯥꯏꯔꯦꯟꯗꯨ ꯍꯨꯔꯥꯜꯂꯛꯏꯔꯣ? ꯍꯨꯔꯥꯜꯂꯛꯇ꯭ꯔꯗꯤ ꯀꯔꯤꯅꯣꯅꯦ, ꯃꯌꯥꯝ ꯄꯥꯟꯕ ꯃꯣꯏ ꯃꯊꯟꯇ ꯆꯥꯕ ꯉꯝꯂꯣꯏ ꯍꯥꯏꯗꯅ ꯈꯔ ꯑꯗꯨ ꯍꯨꯔꯥꯜꯂꯛꯄꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯪꯕꯤꯗꯨ ꯁꯧꯔꯥꯡꯅꯅ ꯍꯨꯔꯥꯜꯂꯛꯄꯅꯤ ꯍꯥꯏꯕꯗꯨꯗ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯩꯇꯣꯜꯗꯨ ꯕꯦꯔꯤ ꯑꯃ ꯄꯨꯊꯣꯛꯂꯗꯨꯅ ꯆꯤꯡꯂꯒ ꯃꯥꯡꯒꯣꯜ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗ ꯉꯥꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯐꯝꯂꯤ꯫ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯍꯩꯇꯣꯜꯅ ꯑꯋꯥꯕ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯕꯅ ꯃꯆꯥꯕꯨ ꯊꯣꯛ ꯊꯥꯛ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯑꯁꯨꯝ ꯊꯥꯛꯂꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯤꯡꯂꯛꯄꯅ ꯉꯁꯤꯗꯤ ꯃꯆꯥ ꯂꯩꯁꯥꯕꯤ ꯑꯗꯨ ꯃꯄꯨꯡ ꯐꯥꯔꯔꯦ, ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯔꯦ꯫ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ ꯃꯆꯥ ꯂꯩꯁꯥꯒꯤ ꯁꯛꯇꯝ ꯎꯕꯗ ꯍꯩꯇꯣꯜꯗꯨ ꯃꯄꯨꯡ ꯐꯥꯔꯕ ꯃꯆꯥꯅꯨꯄꯤꯒꯤ ꯁꯛꯇꯝꯕꯨ ꯌꯦꯡꯂꯗꯨꯅ ꯃꯆꯥ ꯃꯁꯛ ꯐꯖꯕ ꯄꯣꯛꯄꯅꯤ ꯈꯜꯂꯗꯨꯅ ꯍꯩꯇꯣꯜꯗꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯔꯝꯃꯤ꯫ ꯍꯩꯇꯣꯜ ꯃꯁꯥꯒꯤ ꯙꯞ ꯂꯩꯖꯕ ꯃꯤꯅꯤ, ꯃꯤ ꯀꯤꯗꯕ ꯅꯨꯄꯥꯅꯤ ꯃꯍꯥꯛꯁꯤ꯫ ꯃꯥꯅ ꯇꯧꯕꯗ ꯍꯩꯇꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯑꯃ ꯑꯃꯨꯛ ꯀꯣꯛ ꯑꯃ ꯑꯃꯨꯛ ꯀꯥꯛ ꯑꯗꯨꯅ ꯁꯤꯟꯂꯝ ꯅꯥꯏꯅ ꯁꯤꯟꯐꯝ ꯑꯃ ꯄꯥꯏꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯃꯗꯨ ꯅꯠꯇꯕ, ꯁꯤꯟꯂꯝ ꯌꯥꯝꯃꯟꯗꯅ ꯁꯤꯟꯗꯣꯡ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ ꯉꯁꯤꯗꯤ ꯍꯩꯇꯣꯜꯗꯨ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯑꯁꯪꯕꯤ, ꯂꯥꯏꯖ ꯑꯃꯗꯤ ꯊꯔꯣ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯅ ꯑꯁꯪꯕꯤ ꯍꯣꯏꯗ ꯅꯣꯕꯥꯞ ꯃꯦꯠꯄ ꯆꯥꯔꯤ꯫ ꯂꯥꯏꯖꯅ ꯁꯤꯜꯂꯦ ꯑꯁꯪꯕꯤ, ꯆꯤꯅꯤ ꯈꯤꯇ ꯄꯨꯊꯣꯔꯛꯎꯗꯅ ꯑꯁꯪꯕꯤ, ꯁꯤꯟꯕꯅ ꯌꯥꯗ꯭ꯔꯦ꯫ ꯑꯁꯪꯕꯤꯅ ꯀꯗꯥꯏꯗꯒꯤ ꯆꯤꯅꯤꯅꯣꯗ, ꯍꯩꯁꯨ ꯄꯨꯊꯣꯛꯄ, ꯐꯛꯁꯨ ꯄꯨꯊꯣꯛꯄ, ꯊꯨꯝꯁꯨ ꯃꯣꯔꯣꯛꯁꯨ ꯂꯩꯇꯦ ꯑꯝꯇ꯫ ꯃꯗꯨꯗ ꯊꯔꯣꯅ ꯍꯦꯔꯥ ꯂꯥꯏꯖ ꯅꯪꯁꯨ, ꯍꯩ ꯍꯥꯏꯁꯤꯗꯤ ꯈꯔ ꯁꯤꯟꯅ ꯆꯥꯗꯧꯅꯤ, ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯇꯥꯅꯤꯡꯗꯦꯗ꯫ ꯑꯗꯨꯒ ꯑꯁꯪꯕꯤꯅ ꯅꯣꯕꯥꯞꯇꯨ ꯃꯁꯨꯡ ꯑꯃ ꯄꯥꯏꯔꯒ ꯂꯥꯏꯖꯗ ꯎꯠꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯤꯅ ꯍꯣꯔꯦꯟ ꯆꯤꯅꯤꯗ ꯂꯣꯜꯂꯒꯅꯦ ꯂꯨꯞꯄꯒ ꯆꯥꯎ꯫ ꯂꯥꯏꯖ, ꯊꯔꯣ ꯑꯃꯗꯤ ꯑꯁꯪꯕꯤ ꯅꯣꯕꯥꯞꯇꯨꯗ ꯄꯨꯂꯞ ꯌꯦꯡꯊꯔꯗꯨꯅ ꯋꯥ ꯅꯣꯛꯏ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯃꯒ ꯍꯪꯅꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩ꯫ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯩꯇꯣꯜꯒꯤ ꯀꯥ ꯍꯦꯟꯕ ꯃꯥꯒꯤꯇ ꯈꯟꯕ
ꯃꯤꯒꯤ ꯃꯄꯣꯠ ꯍꯥꯏꯗꯅ ꯂꯧꯕ ꯑꯁꯤꯅ ꯃꯥꯕꯨ ꯃꯤꯅ ꯀꯌꯥ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯅꯣꯡꯃꯁꯨ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯑꯁꯪꯕꯤꯅ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯕꯥꯖꯤ, ꯆꯥꯛꯁꯦ ꯅꯨꯃꯤꯠ ꯌꯧꯔꯦ, ꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ?" ꯍꯩꯇꯣꯜꯗꯨ ꯃꯈꯨꯠꯇꯨ ꯂꯨꯈꯝꯗ ꯍꯥꯏꯐꯦꯠ ꯊꯝꯂꯒ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯏ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯦꯟꯁꯥꯡꯗꯤ ꯂꯩꯔꯕ ꯏꯕꯦꯝꯃ?" "ꯂꯩꯔꯦ ꯕꯥꯖꯤ, ꯉꯁꯥꯏ ꯂꯥꯏꯖꯍꯣꯏꯒꯤ ꯑꯂꯨ ꯇꯥꯟꯕ ꯌꯥꯎꯔꯨꯏꯌꯦ, ꯑꯗꯨꯗ ꯑꯂꯨ ꯃꯀꯨꯞ ꯃꯌꯥꯝꯗꯣ ꯑꯗꯨ ꯑꯩꯅ ꯂꯣꯏꯅ ꯈꯨꯟꯖꯤꯜꯂꯛꯄꯅꯦ ꯕꯥꯖꯤ, ꯑꯗꯨ ꯉꯧꯔꯒ ꯆꯥꯁꯤꯀꯣ ꯕꯥꯖꯤ." "ꯑꯗꯣ ꯁꯤꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯕꯥꯖꯤ?" ꯍꯩꯇꯣꯜꯗꯨ ꯐꯨꯅꯥꯛ ꯃꯌꯥ ꯑꯗꯨꯗ ꯃꯔꯦꯡꯕꯥꯟꯗ ꯏꯜꯂꯤꯕ ꯈꯨꯗꯩ ꯃꯆꯥ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯈꯨꯒ ꯀꯣꯟꯅꯅ ꯄꯨꯜꯂꯞ ꯌꯦꯠꯁꯤꯟꯗꯨꯅ ꯅꯣꯝ ꯅꯣꯝꯗꯨꯅ ꯐꯝꯂꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯁꯨ ꯇꯥꯔꯤ꯫ ꯁꯤꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯤ, ꯑꯗꯨꯒ ꯑꯋꯥꯡꯂꯣꯝ ꯌꯨꯝꯊꯪꯅꯕꯒꯤ ꯁꯝꯕꯜꯗꯨ ꯑꯗꯣꯝꯂꯣꯝꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ "ꯃꯁꯤꯗꯤ ꯑꯩ ꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯇꯧꯔꯒꯦ, ꯑꯀꯪꯕ ꯀꯥꯟꯅꯗ꯭ꯔꯕꯁꯤꯡꯁꯤꯕꯨ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯇꯦꯛꯊꯔꯕ ꯃꯤꯒꯤ ꯁꯝꯕꯜ ꯑꯗꯨ ꯁꯠꯄ ꯀꯟꯅ ꯍꯣꯠꯅꯔꯤ, ꯑꯗꯨꯒ ꯇꯞꯅ, "ꯍꯩ ꯑꯁꯪꯕꯤ, ꯑꯣ ꯑꯁꯪꯕꯤ, ꯃꯁꯤꯒꯤ ꯅꯥꯇ꯭ꯔꯪ ꯑꯁꯦ ꯇꯥꯔꯔꯣꯏꯗꯕꯅꯤ, ꯍꯩ ꯑꯁꯪꯕꯤ." ꯃꯅꯤꯡꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯂꯗꯨꯅ ꯑꯁꯪꯕꯤꯅ, "ꯀꯩꯗꯧꯔꯒꯦ ꯕꯥꯖꯤ?" ꯍꯩꯇꯣꯜꯅ ꯂꯥꯡꯒꯅꯨ ꯃꯇꯥꯒꯨꯝ ꯃꯆꯤꯟꯗ ꯃꯈꯨꯠꯇꯨ ꯊꯝꯗꯨꯅ, ꯑꯗꯨꯒ ꯃꯈꯨꯠ ꯈꯠꯂꯛꯏ, ꯂꯥꯛꯑꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ꯫ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯩꯇꯕ ꯀꯧꯕꯅꯤꯅ ꯑꯁꯪꯕꯤꯁꯨ ꯇꯞꯅ ꯇꯞꯅ ꯃꯈꯣꯡꯗꯨ ꯋꯥꯡꯅ ꯋꯥꯡꯅ ꯊꯥꯡꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯏ, ꯑꯗꯨꯒ ꯃꯄꯥꯅ ꯇꯞꯅ ꯇꯞꯅ ꯄꯤꯔꯛꯂꯤꯕ ꯁꯤꯡꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛ ꯇꯞꯅ ꯃꯈꯣꯡꯗꯨ ꯋꯥꯡꯅ ꯋꯥꯡꯅ ꯊꯥꯡꯂꯗꯨꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯣꯛꯑꯕ ꯇꯧꯔꯗꯨꯅ ꯃꯄꯥ ꯃꯆꯥꯗꯨ ꯍꯤꯡꯂꯤ꯫ ꯃꯄꯥꯅ ꯇꯧꯔꯤꯕ ꯑꯔꯥꯟꯕ ꯀꯌꯥꯗꯨ ꯃꯆꯥꯅꯨꯄꯤꯁꯨ ꯌꯥꯅꯤꯡꯗ ꯌꯥꯅꯤꯡꯗ ꯃꯄꯥꯒꯤ ꯇꯨꯡ ꯏꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃꯗꯨ ꯂꯥꯏꯖꯗꯨ ꯑꯁꯪꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯇꯝꯅ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯜꯂꯛꯂꯤ, ꯑꯗꯨꯒ ꯑꯁꯪꯕꯤꯕꯨ ꯇꯍꯥ ꯇꯍꯥ ꯀꯧꯔꯔꯤ, "ꯑꯁꯪꯕꯤ, ꯑꯁꯪꯕꯤ, ꯑꯁꯪꯕꯤ!" ꯑꯁꯪꯕꯤꯗꯨ ꯏꯃꯨꯡꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯅ ꯍꯟꯅ ꯍꯟꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ, "ꯀꯩꯗꯧꯔꯒꯦ ꯂꯥꯏꯖ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ "ꯀꯩꯅꯣ ꯂꯥꯏꯖ ꯑꯗꯨꯛ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ?" ꯂꯥꯏꯖꯅ ꯇꯍꯥ ꯇꯍꯥ, "ꯑꯁꯪꯕꯤ, ꯏꯄꯜ ꯍꯩꯇꯣꯜꯗꯣ." "ꯑꯩꯈꯣꯏ ꯕꯥꯖꯤ ꯀꯩꯗꯧꯔꯒꯦ ꯂꯥꯏꯖ?" "ꯅꯈꯣꯏ ꯕꯥꯖꯤꯗꯣ ꯑꯁꯪꯕꯤ, ꯈꯨꯟꯊꯛ ꯀꯥꯡꯕꯨꯅ ꯁꯟ ꯍꯨꯔꯥꯜꯂꯝꯃꯦ ꯍꯥꯏꯗꯅ ꯐꯨꯔꯒ ꯆꯤꯡꯌꯥꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕꯗ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯝꯃꯦ ꯍꯥꯏꯗꯅ ꯈꯨꯟꯒꯤ ꯂꯥꯏꯌꯦꯡꯁꯪꯗ ꯄꯨꯈ꯭ꯔꯦ ꯍꯥꯏꯌꯦ." ꯑꯁꯪꯕꯤ ꯂꯥꯏꯖꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯁꯦꯠꯂꯤꯕ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯥꯏꯖꯒ ꯂꯣꯏꯅꯅ ꯃꯄꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯍꯩꯇꯣꯜꯗꯨ ꯈꯔ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯍꯩꯇꯣꯜꯗꯨ ꯆꯥꯛꯁꯪꯒꯤ ꯐꯨꯅꯥꯛ ꯃꯄꯥꯟ ꯑꯗꯨꯗ ꯀꯧꯅꯥ ꯐꯛ ꯑꯃ ꯊꯥꯔꯗꯨꯅ ꯂꯥꯏꯖꯒ ꯃꯆꯥꯅꯨꯄꯤ ꯑꯁꯪꯕꯤꯒꯅ ꯁꯦꯕꯥ ꯇꯧꯔꯔꯤ꯫ ꯂꯥꯏꯖꯅ, "ꯏꯄꯜꯁꯨ ꯈꯔ ꯐꯔꯕꯅꯤꯅ ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯂꯒꯦ ꯏꯄꯜ꯫ ꯌꯨꯝ ꯊꯥꯗꯣꯔꯛꯄ ꯉꯁꯤ 4-5ꯅꯤ ꯁꯨꯔꯦ ꯏꯄꯜ." ꯍꯩꯇꯣꯜꯗꯨ ꯃꯌꯥ ꯀꯥꯊꯣꯛꯄ ꯌꯥꯕꯣꯏ ꯌꯥꯗꯕꯣꯏ, ꯍꯣꯏ, ꯆꯠꯂꯣ ꯆꯠꯂꯣ." ꯂꯥꯏꯖꯅ ꯑꯁꯪꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯗꯨꯅ, "ꯑꯁꯪꯕꯤ, ꯑꯩ ꯆꯠꯂꯒꯦ, ꯑꯩꯁꯨ ꯌꯨꯝꯗ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ." ꯑꯁꯪꯕꯤꯅ, "ꯍꯣꯏ, ꯆꯠꯂꯣ ꯂꯥꯏꯖ, ꯅꯪꯁꯨ ꯄꯪꯋꯥ ꯋꯥꯕꯤꯔꯦ, ꯑꯩꯒꯤꯗꯤ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦꯗꯣ, ꯊꯔꯣꯁꯨ ꯌꯨꯝꯗ ꯂꯩꯇꯕꯅꯤꯅ, ꯑꯗꯣ ꯑꯩꯗꯤ ꯕꯥꯖꯤꯁꯦ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯅꯪ ꯊꯤꯟꯗꯣꯛꯑꯔꯣꯏꯒꯦꯀꯣ?" "ꯍꯣꯏ, ꯊꯤꯟꯗꯣꯛꯇ꯭ꯔꯁꯨ ꯌꯥꯔꯦ, ꯑꯩ ꯆꯠꯈ꯭ꯔꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯄꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯕꯤꯅ ꯑꯁꯪꯕꯤꯅ ꯑꯁꯨꯝꯅ ꯃꯥꯒꯤ ꯕꯥꯖꯤꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯕꯥꯖꯤ, ꯍꯌꯦꯡꯒꯩꯗꯤ ꯑꯗꯨꯝꯅ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛꯇꯣ ꯇꯧꯔꯅꯨꯀꯣ ꯕꯥꯖꯤ." ꯃꯆꯥꯒꯤ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥ ꯑꯗꯨꯗ ꯍꯩꯇꯣꯜꯗꯨ ꯍꯤꯞꯅ ꯃꯄꯤꯗꯨ ꯍꯥꯏꯐꯦꯠ ꯆꯤꯟꯊꯔꯗꯨꯅ ꯑꯁꯪꯕꯤꯗ ꯌꯦꯡꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯁꯪꯕꯤ, ꯏꯄꯥꯅ ꯁꯨꯗꯤ ꯁꯨꯅꯤꯡꯗꯅ ꯑꯍꯥꯎꯕꯗ ꯆꯥꯅꯤꯡꯕ, ꯁꯦꯜꯁꯨ ꯄꯥꯏꯅꯤꯡꯕ, ꯂꯩꯈꯣꯝ ꯂꯩꯅꯥꯡꯁꯨ ꯇꯩꯅꯤꯡꯗꯕ, ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅꯅꯦ ꯃꯁꯥ ꯅꯥꯟꯅꯁꯨ ꯍꯦꯛ ꯍꯤꯡꯅꯤꯡꯕ, ꯃꯗꯨꯒꯤ ꯃꯍꯩꯅꯤ ꯉꯁꯤ ꯏꯄꯥꯅ ꯐꯪꯂꯤꯁꯦ, ꯑꯩ ꯀꯅꯥꯗꯁꯨ ꯋꯥꯔꯧꯗꯦ." ꯃꯄꯥꯅ ꯃꯄꯨꯛꯅꯤꯡ ꯈꯔ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯁꯪꯕꯤꯅ, "ꯕꯥꯖꯤ, ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯈꯪꯉꯦ ꯕꯥꯖꯤ, ꯑꯗꯨꯕꯨ ꯕꯥꯖꯤ, ꯑꯁꯨꯝꯅ ꯇꯧꯕꯗꯤ ꯐꯠꯇꯦꯀꯣ ꯕꯥꯖꯤ." ꯍꯩꯇꯣꯜꯅ, ꯄꯨꯝꯅꯃꯛ ꯑꯁꯦ
ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯈꯨꯠꯂꯥꯏ ꯌꯥꯎꯗꯅ ꯅꯄꯥ ꯑꯩꯅ ꯂꯥꯟꯊꯦꯡꯅꯔꯨꯕꯒꯤ ꯃꯍꯩꯅꯤ꯫ ꯑꯁꯪꯕꯤꯁꯨ ꯉꯁꯤꯗꯤ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ ꯃꯄꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ꯫ ꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦ, ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯔꯦ, ꯑꯗꯨꯕꯨ ꯃꯄꯥꯅ ꯄꯨꯟꯁꯤꯜꯂꯛꯄ ꯑꯗꯨꯃꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯕꯥꯖꯤꯅ ꯄꯣꯔꯛꯄ ꯉꯥꯏꯔꯒ ꯂꯩꯕ ꯑꯁꯤꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯃꯄꯥ ꯃꯆꯥ ꯑꯁꯤ ꯉꯁꯤ ꯏꯀꯥꯏꯕ ꯅꯪꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯗ ꯃꯌꯦꯛ ꯁꯦꯡꯂꯛꯂꯤ ꯑꯁꯪꯕꯤꯁꯨ ꯋꯥꯈꯜ ꯍꯥꯏꯐꯦꯠ ꯇꯥꯔꯛꯂꯗꯨꯅ ꯃꯄꯥꯒꯤ ꯃꯃꯥꯏꯗꯨ ꯐꯤ ꯑꯃꯣꯟꯕ ꯑꯃꯅ ꯄꯥꯏꯔꯒ ꯑꯁꯨꯝ ꯅꯥꯟꯊꯣꯛꯂꯗꯨꯅ ꯑꯁꯨꯝꯅ ꯇꯞꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ꯫ ꯕꯥꯖꯤ, ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯕꯥꯖꯤ꯫ ꯑꯩꯕꯨ ꯏꯃꯥꯒꯤ ꯑꯋꯥꯠꯄ ꯈꯪꯗꯅ ꯕꯥꯖꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯅꯥꯎꯀꯣꯜꯂꯛꯄꯅ ꯑꯩꯁꯨ ꯈꯔ ꯀꯦꯊꯣꯛꯎꯔ ꯃꯥꯜꯂꯦ ꯕꯥꯖꯤ꯫ ꯕꯥꯖꯤꯅ ꯑꯩꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯗ ꯇꯧꯔꯣꯏꯗꯕ ꯇꯧꯍꯩꯗꯕ ꯀꯌꯥ ꯇꯧꯔꯛꯄ, ꯃꯤꯅ ꯏꯄꯥ ꯏꯆꯥꯕꯨ ꯃꯃꯜ ꯂꯩꯇꯕ ꯑꯃꯒꯨꯝ ꯍꯨꯔꯥꯟꯕꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯇꯠꯇꯅ ꯍꯥꯏꯕ, ꯃꯗꯨꯗ ꯑꯩꯅ ꯇꯥꯅ ꯇꯥꯁꯤꯟꯅꯗꯕ, ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯁꯅꯨ ꯕꯥꯖꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗꯗꯤ ꯕꯥꯖꯤ, ꯑꯩꯁꯨ ꯕꯥꯖꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯕꯥꯖꯤ꯫ ꯑꯩꯒꯤꯁꯨ ꯐꯤꯁꯥꯀꯣꯟ ꯑꯃ ꯂꯩꯔꯒ ꯏꯇꯥ ꯂꯥꯏꯖ ꯍꯣꯏ, ꯊꯔꯣ ꯍꯣꯏꯒ ꯄꯨꯟꯅ ꯐꯤ ꯁꯥꯕ ꯇꯝꯂꯒꯦ ꯕꯥꯖꯤ꯫ ꯑꯗꯨꯒ ꯕꯥꯖꯤ, ꯑꯩꯅ ꯂꯣꯏꯔꯤꯕ ꯕꯥꯖꯤꯅ ꯍꯨꯔꯥꯜꯂꯛꯄ ꯌꯦꯟꯕꯤ 6ꯁꯦ ꯍꯧꯖꯤꯛꯇꯤ ꯃꯔꯨꯝ ꯐꯖꯅ ꯅꯨꯡꯇꯤꯒꯤ ꯀꯣꯛꯂꯕꯅꯦ ꯕꯥꯖꯤ꯫ ꯃꯗꯨ ꯕꯥꯖꯤꯅ ꯁꯦꯕꯥ ꯇꯧꯔꯣ ꯕꯥꯖꯤ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯕꯥꯖꯤ ꯏꯕꯥꯅꯤꯒꯤ ꯆꯦꯡ ꯋꯥꯟꯕꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯕꯥꯖꯤ꯫ ꯑꯦꯟꯁꯥꯡꯅ ꯃꯅꯤꯡꯗ ꯍꯥꯡꯂꯤꯕ ꯅꯥꯄꯤ ꯍꯧꯖꯤꯜꯂꯤꯕ ꯏꯪꯈꯣꯜ ꯃꯆꯦꯠꯁꯦ ꯑꯁꯤꯗ ꯑꯂꯨ ꯍꯩꯔꯨ ꯈꯔ ꯊꯥꯖꯤꯜꯂꯁꯦ ꯕꯥꯖꯤ꯫ ꯑꯗꯨꯝꯅ ꯍꯦꯟꯖꯥꯡꯗꯣ ꯃꯗꯨꯗꯒꯤ ꯆꯥꯔꯁꯦ ꯕꯥꯖꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯏꯊꯛ ꯏꯄꯣꯝꯒꯨꯝ ꯅꯣꯡꯃꯇ ꯍꯥꯏꯗꯕ ꯉꯥꯡꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯁꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯔꯕꯗ ꯍꯩꯇꯣꯜꯁꯨ ꯃꯆꯥꯕꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ ꯈꯜꯂꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯑꯃꯨꯛ ꯀꯟꯅ ꯄꯥꯏꯁꯤꯜꯂꯗꯨꯅ ꯍꯩꯇꯣꯜꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯅꯤ ꯏꯆꯥꯇꯣꯝꯕꯤ, ꯏꯄꯥꯒꯤꯁꯨ ꯏꯆꯥ ꯅꯠꯇꯅ ꯂꯩꯇꯦ, ꯏꯆꯥꯒꯤꯁꯨ ꯍꯨꯔꯥꯟꯕ ꯅꯄꯥ ꯑꯩ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯁꯃꯥꯖꯀꯤ ꯃꯤꯅꯣꯛ ꯃꯩꯁꯥꯗꯤ ꯌꯥꯝꯅ ꯀꯜꯂꯤ ꯏꯆꯥꯇꯣꯝꯕꯤ꯫ ꯑꯀꯟꯕꯁꯤꯡꯇꯅ ꯁꯦꯝꯈꯤꯕ, ꯏꯅꯥꯛ ꯈꯨꯟꯕꯁꯤꯡꯇꯅ ꯈꯨꯜꯂꯤꯡꯕ ꯁꯃꯥꯖꯅꯤ꯫ ꯑꯇꯣꯟꯕ ꯑꯩꯈꯣꯏꯒꯤꯗꯤ ꯆꯪꯖꯐꯝ ꯂꯩꯇꯦ, ꯀꯅꯥꯅꯁꯨ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯌꯥꯎꯗꯦ, ꯀꯟꯕꯤꯅꯕ ꯂꯩꯇꯦ ꯏꯆꯥꯇꯣꯝꯕꯤ꯫ ꯉꯥꯅꯨ ꯍꯨꯔꯥꯟꯕꯅ ꯀꯩꯁꯨꯝꯁꯪꯗ, ꯑꯆꯧꯕ ꯒꯟꯖꯥ ꯀꯥꯅꯤ ꯂꯂꯣꯟꯕꯅ ꯁꯅꯥꯒꯤ ꯃꯣꯟꯗꯨꯝ ꯃꯣꯟꯇꯦꯛꯇ ꯍꯤꯞꯄ ꯂꯝꯗꯝꯅꯤꯅꯦ ꯏꯆꯥꯇꯣꯝꯕꯤ꯫ ꯏꯄꯥ ꯏꯆꯥꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯍꯨꯔꯥꯟꯕ ꯑꯆꯧꯕꯗꯤ ꯃꯤꯅ ꯀꯤꯅꯩ, ꯍꯥꯏꯗꯣꯛꯄ ꯉꯝꯅꯗꯦ꯫ ꯍꯨꯔꯥꯟꯕ ꯃꯆꯥꯗꯤꯅꯦ ꯃꯤꯅ ꯎꯁꯤꯠꯇꯦ, ꯐꯣꯡꯅ ꯂꯥꯎꯅꯩ꯫ ꯉꯁꯤꯗꯒꯤꯅꯦ ꯏꯄꯥꯁꯨ ꯏꯁꯥꯅ ꯌꯥꯗꯅ ꯑꯣꯏꯈꯤꯕ, ꯄꯥꯝꯗꯅ ꯂꯧꯈꯤꯕ, ꯍꯦ ꯍꯨꯔꯥꯟꯕ, ꯍꯨꯔꯥꯟꯕꯒꯤ ꯃꯤꯡꯊꯣꯟꯁꯦ ꯀꯣꯛꯊꯣꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯩꯇꯣꯜꯗꯨ ꯅꯤꯡꯕ ꯌꯥꯝꯅ ꯀꯥꯏꯅ ꯃꯆꯥꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯔꯛꯂꯤ꯫ ꯑꯁꯪꯕꯤꯁꯨ ꯃꯄꯥꯅ ꯑꯆꯨꯝꯕ ꯉꯥꯛꯇ ꯍꯥꯏꯔꯛꯂꯕꯗ ꯐꯨꯅꯥꯛ ꯃꯄꯥꯟ ꯑꯗꯨꯗ ꯐꯨꯅꯥꯛꯀꯤ ꯃꯩꯗꯣ ꯑꯃꯨꯛ ꯏꯟꯁꯤꯟ, ꯎꯠꯇꯣ ꯑꯃꯨꯛ ꯈꯨꯠꯇꯣꯛ ꯇꯧꯐꯝ ꯈꯪꯗꯅ ꯃꯈꯨꯗ ꯃꯈꯥꯗꯥꯡ ꯑꯗꯨ ꯊꯝꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯍꯨꯔꯥꯟꯕꯒꯤ ꯃꯆꯥ ꯑꯁꯪꯕꯤꯗꯨ꯫